Framework Agreement yaw de wafam sing khangan ba amadi warisin purakpada Manipur lengak ta hana tanaram gada bani haina opposition amasung ruling party na amatwani yanakre Assembly mifam gi wahang pawphung gi matamda MLA Joykishan amasung Minister Thongam Biswajit Anina awai khum tawnakre Nongju thalak tengde tonga tonga tugel gi torabal sing lengang angaba thakta semjilagani haina Minister led paw hawkipna Assembly mifam da thajabakri kre Amasung lamnamasida tangdu lai taba amadi nungsi sanaba pornabagi dabagda khwai nungseng sentha lubna sing amasung tampa ki mafam singda campaign sathagadori Mayam khurumjari adom yambiri basi impact news ni aita kalamam siam kanan hauji pungja si phawbagi maroba paw sing miyam de pizari Framework Agreement yauri wafam sing khangan batanatana India government amasung NSN IM gi warwisin purakpada Manipur lengak tahana tanaram badabani haina ngasi Manipur Legislative Assembly gi opposition amasung ruling party gi MLA sing na amatoina yanakre ngasi assembly mi famda laukiba opposition amasung ruling party ani gi amatoi buwari basi center da khangan ba drafting committee amasu semkre Hiramasigi matang na makata wafam haying house da khanabaga lunena mi marina saba committee asina ngasi lauki buwari basi draft tawduna center da khangalagani ngasi pham ki bataramatoi suba Manipur Legislative Assembly nagi ningtham mi pham gi ani suba numita opposition MLA Kumuksam Joykishan na calling attention gi kodong saba lauduna framework agreement ki matang da miyam na mipainari basi ki matang da house ki pungning singsin ki adabo Framework Agreement ki matang ase Manipur miyam ki oiba yamna maru oiba hiram oiba maramna House ki proceeding ki rule number 71 ki makhada calling attention ase pungkhai amagi short duration discussion oina onthok pinaba Joykishan yauna opposition ki MLA tarana speaker ki puning singsin ki Framework Agreement ki matang da mamang da so House da warip laukiba laikrabanina matam gi khuyong nabagi yenglaga short duration discussion ki mahuta calling attention Sathanaba speaker na khangan ke adabo makhatana opposition MLA Gominda samasung tongan ba MLA sing na short duration discussion on thok naba taksin ki loinana house ki leader Chief Minister Nong Thomam Birena issue asi Manipur yamna maru oiba issue ama oiba maramna short duration discussion oina Sathabina ba speaker ki pungning singsin badagi opposition ama ruling anina yanarabanina short duration discussion oina sathaki Opposition gi MLA tara mingoina pallabada Joykishan, Govindas, Ranjit, Lokeso, Mirabai, Saltolen Amo, Megasandra, Abdul Nasir, Gaikhang Amamasung Ibobina, Framework Agreement ki matangda makoi ki oibawa khalon sing phongdok nakhi. Opposition leader Okram Ibobina, India government amadi NSN IM gi santi gi wari gi matangda mahakna Chief Minister oiringi matamda gi hauna matamadu gi center gi lusingba singamasung interlocutor gi Gawari Sanar Kibagi, Liglam Singh, Mathangmanang 9 minute Kuntra Mangarom, Sangna House ta Pogdam Ki. Luinana, Manipur Gingam Kai Kayandana Tambaga, Mari Lenana, Miyangi Apama Matung Ina, Tungilen Muiva, Manipurda, Sangan Kidaba Kayagi Matang the Panduna, Congress Party Ki Oiba, Philip Singh Kangan Ki. Luinana, MLA Hompugi Oiba, Warip Amalogdana Center da, Kanganaba House Ki leader Ki Puning Singh Sin Ki. Yamna hojo public issue oi ba sir sidari sir koi house ki somal la hobuna phagane duna yaragdi se koi gi kindly sir masi koi opposition ta koi ruling ki kambu de su ngangbir ga se laiba ki issue ni masi discuss tawraga sir ware amul hore honorable prime minister ga thana bam ta hobuna phagane ceasefire peace talk ceasefire ground rule se within Nagaland territory the confined to godam that is also they cannot freely move here and there. They are supposed to confine only designated camp like Hebron da like gadabneba adu kramai tawdna ma thajal ground rule bahal tawdu gidudi aina suk ya yaroi habji that is number 1 power 130 to 33 kV substation more than 100 crore sangba 3311 kV substation ba 100 bedded hospital do sanga ge chatpada masai gi muiba sangba yaroi tawkhibdu aduna boycott tawbuda nate any opportune time I know they will not spare me Framework Agreement si taunaba matamda Thailand settlement nama purakpa kandada territorial integrity se kaidragasu kona kairakpa yabagi maru hulamba woina thom gadawba wafam yaurgadi na yaba so ngamoi haibase resolution si adopt tawrga akoi thaba masida opposition gi ruling gi karimta khetnaba leigane na thajade
Ruling की माइकई दगी MLA Sobhas Chandra, Minister Karam Syam, MLA Sar Chandra, Rajen Awangba Niumai, Ranjan, MLA Radaki Shomasung, Deputy Minister Yumnam Zoy Kumana, Mahoy Wakalon Singh, Pina Kibakalunana, Iroi Loibada, House ki Leader, Minister na Apun Bagi Oiba Warep Lauduna, Center the Kangan Nabagi Drafting Committee Ama Siam Nanaba, Suggestion Piki, Loinana, Opposition की माइकई दगी डिप्यूटी ऑपोजिशन लीडर ओरिबा गायखांगम MLA गोविंदास कलोनना रूलिंग की माइकई दगी MLA सर सदरा मसुंग डिप्यूटी चीफ मिनिस्टर युमनाम जोय कुमाबु कमिटी अदुगी मेंबर ओइबिनबा चीफ मिनिस्टर अपील तौखी रूलिंग MLA सिंग ओइबा वाखलोन पिनरपदा MLA सवास चंद्रना फ्रेमवर्क एग्रीमेंट की मतंगदा वारेप अमा लौबा मतमदा ममांगदा नागा सिंग पुनसिनबदा करंबा पॉलिटिकल पार्टी ना अयाबा पिखिबा लैति हाइबदसु हाना खनबन सुमगनी हाइना माकी वाफम थमकी MLA Sar Sandrana PIB की मतुंग इना फ्रेमवर्क एग्रीमेंट ना फुरुप अमतदा सोगलोय हाइबा वाफम फोंगदोक लिहाइना PIB की फ्रेश नोट की वाफम कोट तौखी अदबो MLA होमफुमकना असेप फेरेप अमा लौबदी मथौ ताई हाइखी मिनिस्टर कराम सियामना फ्रेमवर्क एग्रीमेंट की मतंगदा पॉलिटिक्स तौनगुमसे रूलिंग ऑपोजिशन अमत ओइना समिनसी हाइखिबग लोनना करिगुंबा मणिपुर लेंगा की वा सेंटर ना तारोइदबो ओइरबदी मणिपुर की MLA सिंह दिल्ली दे सतुना रिजाइन तौसी हाइना महा की वाखलोन थमखी डिप्यूटी चीफ मिनिस्टर जोय कुमार ना महा का इंटरलोक्यूटर RN रवि का कयार उनखरे मददसु 6 शेड्यूल सनबद मणिपुर अकाइब कया लाकनी हाइना महाकनसु फोंगदोकी हाइकी महाकन मखाताना महा की ओइबा वाखलोन पीरदुना हाइ करिगुंबा 6 शेड्यूल सनबा तारबदी 1990 दा थोकिबा नागा कोकी के कांगलोप की ओइबा इरांग अदुगुंबा कया थोलकपा याबगी अकीबा लई हाइकी रूलिंग दा लैरिबा NPF की प्रेसिडेंट ओइरिबा MLA अवांगबम निउमाइना हाइ प्राइम मिनिस्टर नरेंद्र मोदी ना कांगलोप अमतदा सोकदबा थबक अमता तौरकलोय हाइबसे सामद साम थाजबा लई इंडिया की पुआरिदा इशू अमगी वारुसिन पुरलगा इशू कया थोरकनबा सिनखिबा लैते लैगनी हाइबसु थाजदे क्रिसमस कुमई की हराव नुंगाइबा मतमसिदा मियामदा अवाबा पिगुमसे सेंटर गवर्नमेंट दा थाजबा थमसी हाइकी नाकलमरोमदा ngasi असेंबली दा लौरिबा वारिब असि सेंटर दा थाबदा NPF की MLA सिंह साइन याहुनसी हाइना ऑपोजिशन लीडर ओकरम इबोबिन हाउस की लीडर की पुनिंग सिंह सिन की अदबो हाउस की लीडर चीफ मिनिस्टर अतमनना मियोई खरदा ओनसन गुमसी हाइना पाखुम पिदुना ड्राफ्टिंग कमिटी की मेंबर ओइनाबा ऑपोजिशन अमद रूलिंग MLA अनि अनिदा अपील तौखी Third August तौरे अदुगा 31st assembly session दले मदैदा कोई content जे खंगल होसी होग्रु अम्मा अन्नी अहुम मरी मंगारक फमे ngasi gi sik toruk sigi manung da mangarak akhoi अनोब गवर्नमेंट से लाकान फमबुदुसु सिगी कंटेंट से हायो से हायोग्रो कंटेंट याव कंटेंट डिमांड तो से सिगी अहान बोइबो फ्रेमवर्क की कंटेंट दी लीडर ऑफ द ऑपोजिशन ऑनरेबल सीनियर मेंबर न सा हैवी गिबो लोइना इंटरलोक्यूटर का वारी साबि मतम कुइना सरकार लुसिंग बिरमबनिना लोइना हारिदनि मैप सी ओना येकलाई 6 शेड्यूल सुमाइ तो हाइरई सी तो हाइरई सी तो हाइरई सी तो हाइरई मधुगी मयाम दुगी मरकतैने मोइना पिगिदुस हादा अदुम कांग्रेस लैरिङैदा सिदाम्बरम ऑनरेबल होम मिनिस्टर ना सेरान तुरान थाजलकना सिदैदा थिंगनादना मी सिनरी दुनि लोइना आदगी तौबा ngakta अखोइदसु पार्टी मानरेना अखोइदा हाइयो यादि हाइजरि चीफ मिनिस्टर प्राइम मिनिस्टर मन चीफ मिनिस्टर दु यंग मियंग सिमाइ पॉलिटिकली पार्टी दि यंग भाई पेमा केंदु ने सोनवाल ने अखोइ तोंगान अखोइ कोकथोक खने मसे करी करी यावबनो अखोइ फजना तकसे अखोइ फमबदो अखोइ यम कन्ना तै अदुबो करिनो नोइना हाइगदबदो हायो नंग नंगी स्टेट की इंटरेस्ट हायो मदुगी फ्रेम कंटेंट दुदी पार्टी अनि की ग्रुप अनि की दुदा तौनबदो नोइ ग्रुप ओइदबो नोइदा कमाइ खंगन वर्क्स डिपार्टमेंट डिप्यूटी सेक्रेटरी ओरम्बा मियोई अमा थबक्तगी पोथारबा तुंगदा डिपार्टमेंट असिगी मरुओइब ऑर्डर थोपगी सी सांग सिंगदा साइन तौदुन लेरि हाइबदगी मतांगदा ऑपोजिशन की MLA जोय किशन नंगसी फमकिबा असेंबली मिफमगी वहंग पाखोंगी मतमदा हंगलप वहंग अमगा मरि लेनना MLA जोय किशन अमदे मिनिस्टर थोंगम बिश्वजितना यामना कन्ना अवाइखुम तौनखरे MLA जोय किशन हिरमसिगी मतंगदा अवाइखुम तौनबा दबखा ताना पुंखाई अमगी मतम स्पीकर दगी नीखिबगा लोनना स्पीकर ना मिफम असि हेक लोइबगा माकी चेंबर दा वारी साननबा सजेशन पीखी तरामथै सुबा मणिपुर लेजिस्लेटिव असेंबली की निंगथम मिफम गी ngasi nini sanma numit ki wahang paukhum gi matamda opposition gi MLA जोय किशन ना वर्क्स डिपार्टमेंट की थबक्तगी पोथारबा मियोई अमा लेंगा की ऑर्डर कया साइन तौदुन लेरि हाइबसे सुम्बरा हाइन हंगबा वहंगी पाखुमदा
Minister Biswajit Laiti Haina Kumki Loinana Supplementary on opposition MLA Zwekishan na RTI amadi tongan ba source tagi phangba si sang sing puthokuna Works Department gi Deputy Secretary Oiramba Amal Kumar hairiba mioi asi laingakna re-engage tawbada yaukhidraba mioini loinana Amal Kumar hairiba Deputy Secretary Oiramba mioi asi sayasige me kuntrama thoidagi thabaktagi potha khrabani adubo Thabakta potha kraba mioi asina maru oiba lenga ki order kaya makha tana sign tawduna leire lengang na thabakta ki pothari haina order thokraba mioi bu works department na sijinari ba asi lenga ki order works department na ngamlabra haiba wahang so joy kisan makha tana hangki wafam asigi makha tarapad joy kisan hanglakpa supplementary wahang ama oina karigumba Amal Kumar bu amuk hanna thabak Tauhanaba top order su Nabematara Nipandani, Adubu, Mahang the Tabaktagi Potaraba Megitang Kutramatogi Matungdagi, Tabak Amuk Hanna, Taunaba order Tokiba Nabemata Fawada, Langaki order the Taukiba sign Mayamdu, Adamak, Sanaki Gatra Haiba, Wahang Hanke, Luenana, Minister Biswas in a Pakum Oina, Haukiba Sahi, Asigi Me, Taramangada, Matau, Tabagi Matung ina, Marinaba authority da Amal Kumar Babakata and Tabak, Tauhanaba Si Aduna. Kangan kiba kolonna haya authority singa khanaduna lakibani loinana sayasigi nabe matarani panda mahapu makhata na thabak tawhanaba order thokpani haina phongdok laduna makhata na khananingai leitri haina phongdoki loinana hiramasigi matangda pungkhai ama matam piduna asumaran nainabagi tanja pibiyo haina speaker gi pungning singsin kiba loinana speaker na mahaki chamber da wari sananaba khangan kibani Lakadori Sail is Taranipan Nongju Tha, Laktringi Mamanga, Manipur, the Lady Tongan Ba, Turel Gitoraban Singh, Lengang Angabatak, the Semzi Lagani Haina, Water Resources Minister, Let Pau Hawkip Nangasi Pamkiba, Assembly Mifamda, Tajaba Pikre. Ningtam Mifamasi, Nasinini San Manumitki, Wahang Pahungi Matamda, Kumbi Assembly Constituency MLA S. Birana Hanglakpa, Wahangi Pakum Amagamari Lenana, Wapamasi Minister, Let Pau Hawkip Nafongdo Kibani. Wahang Pakungi Matamda Itai Beres Hangdorapada Sugunu Amasung Kumbi Assembly Constituency da Nangliba Isingi Sound Namaram Oiduna Tokliba Amangata Singh Amasung Turel Torban Kaya Kairiba Asi National Hydro Power Corporation na Taugadabara Haina Wahang Hanki Wahang Asigi Pakumina Minister Let Pau Hawkipna Amangata Tokliba Singasi Asilengak na Sembat Kadabani Lakadori Basahi Asigi Nongju Tha Mamangda Angabatakta Semjingani Haina Tajaba Pikibani Nakalamuram Nangasigi Mipamadagi 0 Awagi Matamda Opposition MLA Dr. Saltolian Amona Parvung CHC gi IPD block Semgatpa Haubagi Matangda Pukalakpa Loinana Tabak Sunanaba Manipur Tribal Development Agency da Sinakri Haina Health Minister na Tamlakpa Wafamasi Aranba Wafam ni Haina Fongdoki Mahang na Makata na Hai Hiramasigi Matangda Manipur Tribal Development Agency na Tabak Asigi Matangda Karigum Amata Kanglamdre Asigumba Aranba Pau Minister the period officials sing adu karama action lakot kadagi haiba wahang hangki loina ne MLA Zoeki Senna Jira Awagi Matamda Manipur Police na diesel auto amasung tata magic thauba singdagi paisa khaibagi matangda pau si singda yaurliba asigi matangda house ki pungning singsin ki Work order Pipe Sulaitaba, Aduga Kanano, work agent Sukang Daba, contractor Sukang Daba, Aduna, Irang Tokring Sida, Karita Raga Pagadage, Aduga, Asigumba Aran Bapaukum Pihan Bibas, officer Consansi Kanano, Masikari, Exxon Paikat Pigadori Bra. Consan Emile Singatan Ragatavak in Kangpunamak, the Paikat Minasi, Honorable Chief Minister Magnasusi covered the Suire. I'm no guy of pause, I do a Honorable Minister Consan Sina. Ekoi gatan na batansa si supi pira roi dabara haiban na chingwa se khangjaning bani koi auto magic amsung atai gari sing di phong na paisa khonggali ba si thingada bani na yauri sa se sar koi house su ek chathari bani na duga koi Imphal city gi maroi ba Nagamapal area Rims corner aduga Kasuri kong thong samu makong wahai lekai thong area Mapai Kangjebung gi auto turning point GM hall area how kai thel si lambi sing sidagi phong na tiar su kakte paisa yam chathari na complain am tori sa
ngarang numidang nagamapal rims rota leiba nitainenda mando manakta nan manipuri ama nongmaina kaplam magi thodu aduda chenaramgani haina singnaba mioi manga fagalle haina chief nongthomam birena ngasi house da pawdam gi ngasi ningtham mifamgi nini sanma numita zera awagi hek matungda house leader chief nongthomam birena ngarang thokiba thodu adugi matangda makha tarakpa development sing pawdam gi mahang hai state asigi assembly session satharingaida asuguma thodok ama thokpa asi haksin lobaga loinana police na akan mamiyeng sangduna singnaba mioi manga fagat pangamle case ama register tawduna makha ta na thijin ba hokhiba ga loinana chenaba sing fana na honari haina house ta pagdam ki panba yabadi ngarang numidang pung taru makhai adwaida lampel police ki manung sanba nagamapal rims road ta leiba nitainenda mandok manakta Adhas Malikova say Kuntra Mariram Suraban Manipuri ama Masakang the Bami Karana, Nongmaina Kaplam Badagi, sees the hospital da like a Nakibane. Nakalabaram the PDS Kipolam Miamda, Ningtina Pangandi Haibagi Maral Siraduna, Aina Tinkraba, Luf KCP Mausna, Manipur, Legislative Assembly Gingarang Ningtammi Pamgi Auban Mitapung Tarani Twigi or in the Tampaki Mapam sings in a strike, Taukibane. Sumaina assembly su chatharingai tan Manipuri misam da khut thaba khotpa se mase koi yamna serious oina lawi adu highway accident sigi matung dai khoi anaba city koi si hospital da admit tore adu madu gi police na karina makha ta bai khoi mara lebu sing du kan phana na ba punna na ba koi action kan lokhatle adu chingna ba mingoi manga ma koi police na pick up tore FIR register tore kan da kan Tigatana, who's Mara Levision to Pananaba Honori, the house that man of the Lamdamasagi Yelomi Kanana Lengak Asina Karikarama Firip, Laurabagi Haibadu, Mia Mamanga Kangalo, Karigumba, Lengak Asina Yelomi Kanana Kongtang Amata, local Tabatarabadi, Kanglei Park Students Association, KSCNA, Yelomi Kanana Siba Sangba Kangdana, Akanba Kongzang Sangsin Bamatam Supada, Sem Southern Haina, Lengaki Mafamda, 6-1 Tamlakli. Lamdamasida tangdu laitaba masunung si sanaba purna bagi pandamda khwai nungseng sentha lupna sinduna singamasung tampaki mafam singda hayengdagi campaign ama chataba hauragani hairi hiramasigi matangda ngasi nungtil Manipur Press Club ta pawmis unabada lup asig general secretary ten subam telhaiba na haikibada lamdamasida thokliba thokdok thonidaba thokdok amasung furup singi marakta ungkhatna bagi phiba mama hek laklibasi wakhal taminaba watpadagini masi laitanaba singamasung tampaki mafam singda Spiritualism amasung nationalism gi wakhalon lehan mamathau tai masigi wakhalon da campaign asi pangthokadabani campaign asi gi sargama oina mahiloi sang khodimakta changduna class 9 dagi graduation gi thak phawbada leriba mahiloi singda spiritualism amasung nationalism gi matangda wangang duna khangangani masigi mathakta singamadi tampaki mafam kayada miyawgi punpham sang saduna wakhal Taminanaba Taurangsu Tauri. Laidamlil Haina Ming Tondana, Tamgadaba, Miam Punpam Sang Asi Hauzik, Kongzum, Langatel Saba Haure, Kasum Kulelamadi, Nungaida, Sanaba Suhonari Haiki. Kangluki Oiba, Yangtinabagi Ihulak, was a Laksan of Honoragasu, Masimum Matam Supagi Oina, Lepani, Havagi Taja Vadi Laitavina, Akonama Pam Sidasu, Laidamlen, Heaven. Sarga Janet Higham Pam Jimas Hajaraga, Mu being the Punava, Koyamkan Honazari, Quinung Sings in Talop, not Sanjan Jaliba, Darmagoiba, Atamagoiba, Tawagoiba, Liglam Lambizida, Mating Pangbidana, Hena Masak Tokpa, Hena Sakotpan Naiba Yaipava, Liramlengi Masak Oiba, Posamaka, I couldn't Tamamnava, Nasigi Mion Sida, Honazam Katuk Sabanitam Jaris. Ministry of Agriculture and Farmers Welfare, Government of India, and allow me send missing Tagi Oina. Horticulture sector da kana ba pinab website portal hornet.gov.in hangdokre Manipur State Horticulture Mission Integrated Development of Horticulture Development ki dabak hornet asi sijinagani aduna website asi da sangdona scheme gi kana ba law yaragani haina Department of Horticulture and Soil Conservation gi sirula mana khangalakle Naga political issue asigi Kangawdana lakpa ahongba ama oina Nagaland Chief Minister TR Zeliang amadi mahaki apun malenga ki Cabinet Minister punama khodaktagi fam thadok sari haina ngarang athengbada Nagaland Governor da aiba serola mapishin kre hairi Nagaland Assembly
द लौखिबा रिजोल्यूशन की मतुंग इना अमदी मियाम की अकनब डिमांड लाकपदगी नागा पॉलिटिकल इशू असिगे अतोबा वारुसिन अमा पुरकपगी लंबी यारप ओइना फम थादोपगी वारेप असि लौखिबनि हाइनसु महाकी फम थादोपगी सेरुल अदुदा पल्ली हाइब चीफ मिनिस्टर जेलियांग अमदी महाकी कैबिनेट ना रिजिग्नेशन पिसिनखिबगी पाव असि काया यामना सुंबगे हाइबदी हौजि फावबगी ओइना मयक सेंगना खंगबा ngamdri ngasisu makha tarapoina manipur gi civil society organization singi mihut singa mp amasung Shiva Sena gi national secretary general oriba Anil Desai ga framework agreement ki matang da unakre unaringi manungda Shiva Sena gi president Uddhav Thackeray dasu telephone da wari sanaki lusingba singa sinasu manipur gi miyambu party ki maikaidagi ikai khunabo thambiraki loinana framework agreement asi nakal namakaki yenglaga warusin purapa yaroi haina mayak sengna fongdorakre parliament su hiramasigi matang da chapsaba wafam india government ta thamgani haibagi thajabasu pirakle hairi National Highway number kuntra tared Imphal Jiribam lambi da sel khairam badagi nungba da leiba kulumdai suba sam rifles post na faraba innocent IM ni haina singna bamioi ama paswai police station da khusinara kare faraba mi adudi balok tu dagi rang thousand sahi kuntra nipan apokpa dhirak ni impact news na phama pawda ngarang thilpung ahuma khai taba matamda kulumdai suba sam rifles ki kambuna National Highway number kuntra tared ki nungba police station na konba sibilongi mafam amada innocent IM gi mioi singni singnaba singna lambi da lakpa gari singdagi sel khaiba thengnabadagi tanaduna mioi ama fa ki ataina sian khre faraba rangthau jangdagi tax extortion token nifumapan mobile handset ama masung sel khara phagat pangamle loinena ngasi nongalamdai pungani taba matamda pasoi police station da kusinar kibani hairi Thawbal police ki team ama ngasi ayuk nupa amadagi yamlaba yungang phagat pangamkhre ngasi ayuk pung tara makhairum taba matanda Thawbal police ki OC ki supervision makhada police station asig ASI M Sangit Singha amasung ASI A Nokul Sandar Singha na lusingbana nupa adu fakibani faraba mioi adudi Thawbal asoba bazar makha lekaidagi Saubam Ibo Thomas Singh Sahyang Kaimatoi Apop S Ibom Sa Singhane mangondagi fagat kiba yungang sing adudi all mock half case ani McDowell's quarter case manga half case ani OC blue case ani half bottle case ani amadi quarter case ahum Kingfisher bottle case ani ni Thawbal district ukong sangmay lekaidagi thangjam Vivekananda Singha apokpa thangjam Rajan Singha hariba mioi asi Kaksing Khunau New Primary School da primary ozam oina rims ta su MBBS tamlambagi damak mahaki primary oza oibagi appointment adu kakle haina Directorate of Education gi Director TS Kiran Kumar na thadorapa sirlamana khangalakli thangjam Vivekananda asi MBBS loisinduna housing rims ta internship tawriba mioi ni mahak asi English ni tarani thoi August ki tang kuntareta MBBS tamba haukibani amadi sei asima ke September ki tang kunmanga da primary ozam oina khankibani mahaki matakta FIR ma chanbaga lonena tha taru ki manungda mahangna phangkiba tolop amadi allowance singadu mainleba head of accounts ta pikhalakadabani haina director ki sirulosina makhata na khangalakle Forest Guard lisngni tarataru ki recruitment process po amuk hanna yengsinbiyo haina Manipur Muslim Welfare Organization na Manipur lenga ki phuning singsilakli state asig hauji lairiba reservation policy ki matungina Muslim singi quota si sada marini madugi matungina candidate chani yankai manga lawbada miyoi taradi Muslim sit oigadabani adabo subnatagi miyoi mari khaktamak yaurakle haina MMWO gi secretary Tawasum Nas Alam na fongdorakle minority singi hak matliba thawng asi laingang athobada yengsinbiyo haina su Tawasum na appeal tawrakle Paliba government asinasu niyom lana habidi reservation roster maintain tawdana order thoklame khangna appointment order thokiba asida maitai pangal sing gi right pu violent tawbibane habasi haimen ba thokloi 2016 gi December kulhumdoida conservator of forest na thokiba forest guard chani ga yankhai manga gi notification adu athuba matamda review tawbigadabani natrabadi loop asina miyam ga loinana amadi lairiba Manipur da lairiba maitai pangal CSO mayam ga punna khongjang jangsin minagani
All Manipur Road Transport Drivers and Motor Workers Union na mathang sahida pangthokadoriba Drivers Day nimita Best Driver of the Year award pigadori. Award asigi niyom sing union asig office laktuna khangbayaga nilunena mathang sahiga January thagi tang tara fawagi manungda CS sang sing thajin beru su hairi. Hawdi matanga swaida break matang lawjage break matungda musugi nauna khalaba sports secretary Nilakanta Longzam gi hostel room Sakangdaba sing na akai toy thokalambagi paw amadi Manipur amasung malim ge tongan tongan ba I paw sing puduna laksage Impact News po meng ta lebiyo. Break matung na makataba paw pizari. Manipur University Students Union musu gi nauna khallaba sports secretary Nilakanta Longzam gi hostel room Sakangdaba sing na akai toy thokalam le hairi. Thodo singarang pangthoki ba musu gi mikhalda Nilakanta sports secretary pham gi damak mai pak le haina law thorakpagi tagi thoki bani. Kaubru hostel da lairiba Nilakanta da message tharakuna ki halaki suhairi thawong adubo yanaba fongdok to Nilakanta na hai thawong asina junior mahiru sing da apaba khudam ama ohelloi asigumba ki hanbagi thawong asi makata na tawhan danabasu Manipur University authority sing na miyeng sangbinaba mang appeal tawrakli ngarang musu election ga mari leinana vote haido matungda ai isama games and sports candidate on thokjabani laik phabadagi Manipur University tamiriba chatra mayamna ai nungsibidana ai games and sports ki post ai mai pakchare adubo bol lora matungda akoi mayam somna kanda akoi ki mayam pullikanda aina halak ngasi aina hala matungda ai ka jida ai hostel number room number 21 jida pochai thugaidana amang ata loi thollame kaada thamba poram te lawba yadra sengna agadi ado sengna masi maramda university gi authority ne hena akan ba miyeng changani English ni taramari ge January kunithoi gi laihaw pokpi hilok rape case da mara leraba mioi ohombo punsi supamadi sahi kun gi phadok pi khibagi damak internationally devi bo additional session judge fast track court crime against women bo UNMM United NGOs Mission Manipur ki seulamana thagat pa phongdorakli Department of Art and Culture Government Manipur ki Government Dance Coalition sinduna namit humni sathagadaba Classical Solo Dance and Music Festival ngasida ke Palace Compound leba Government Dance College ka open year auditorium da hawdokre December kolonai faba sathagadoriba thoramasi hawdokpare sar yaraduna retired IAS Dr. R.K. Nimaina Fongdokibada Manipur gi Saukthoksaringai oiraba nat sankritan amasung tongan ba jagoi utpiriba artist singase festival matamda danatana atoba matamdadi rehearsal tauba watpagi mami tari haina khare hena honaningbagi apam fongdoki Festival se hawdopagi ngasi ahanba namita Government Dance College ta Manipuri Dance Course ta Bisarat second year tamlibi Laitwanjam Bandana Devi Jawaharlal Nehru Manipur Dance Academy da Sankirtan Pungda Post Diploma Loikraba Loinena Masak Naiba Award Kaya Fangraba Yumna Bhumeshwar Masung Manipur University dagi MA Dance Gold Medal Phanglakrabi Joyrita Laisram gi performance sing utki Akwai masai sum khana dana yenda dana lai kan de khoi siu sa khoi pasi oi roi khoi gi grab mentality khoi gi khoi khu na ka ge ta ta amana muk sing thaba madu gi mentality khoi thada badar kar le khoi asam na tori ba hom na tori smai na mi ama kitang em pharak kan de ling na thada da myam sang ikat pa de madu gi train se khoi ama sang e phase de madu na tri gi khoi gi kala ji ta ko so ngam moi na dance college na to viri basi jam da appreciate tong ngai ni my collaborative ways understanding lazy amaga hunabasi toksi asoiba mayam channel mengkatsi achumba phajabase mayam na prithvi da mumik chanaba honasi na DM College of Commerce ki lampak ta pangthok liba kuntaruk suba Imphal Book Fair gi manung san lamna masida library gi khongjel karamna kangkhan ngada gi haiba gi hiramda Voice of Libraries RRLF pangthokre Pangthokiba thoram aduda lamda masida lairiba library hangliba lanai mioi club amasung organization kayagi mioi singna saruyaki ba library salairiba mioi singna lanai gi oina library salairiba singda academic oiba lairik infrastructure selgi oiba mateng laingak na piba mathau tai sakolakpa competitive oireba matam asida library singdasu competitive exam thabada kanagadaba lairik sing pibada natana internet ki khodong saba phanganpham thoi haiba wafam sing su thamnaki
स्टेट गवर्नमेंट क्लब लाइब्रेरी बिल्डिंग साननबगी स्कीम लेते बजेट पैसा लेते राजा राम मोहन रॉय लाइब्रेरी फाउंडेशन स्कीम की मखाद स्कीम फजब मैम लेको लाइब्रेरी बिल्डिंग साननबगी ग्रांट पीरेब एप्लाई तौबियो अदुगा फर्नीचर की सु तोंगाना याय अदुगा ngसागी हौजिक इंटरनेट की जुगनी कंप्यूटर की जुगनी हाबिसे सुमी राजा राम मोहन रॉय की स्कीम मखादा कोई कंप्यूटर येंधब यादे अदुना कंप्यूटर अमदी अतै अतै ऑडियो विजुअल मटेरियल लेननबगी दमक्तसु तोंगानब स्कीम लै हाइरिब स्कीम दु अखोई तानमिनसी अदुगा अप्लाई तौसी Numid humni sumna sathagada book exhibition cum sport selection of books for Persis 2017-18 ngasi dagi Rims Jubilee Hall da haudokre exhibition adu Rims ki director Professor A Sanda Singh na haudoki Rims library na sin na pangthok liba exhibition asi da hangliba stall sing Professor A Sanda Singh na satna yengsin ke exhibition asi dagi medical ga mari na balarik laibada chada taramanga gi discount supiri Numi mangani sumna sathagadaba artist workshop Imphal lising ni taratari ngasidagi haukre workshop asi Manipur Satkalai Academy na sindun kumalam pakta laiba academy asigi loisang da pangtoki bani ngasigi workshop ada fine arts ki lamda Manipur Satkalai Academy award fangkraba working artist tarani thuni sar yare ngasi workshop asi haudopaki thoramda art and culture gi commissioner M Lakshmi Kumar IAS academy asigi secretary A Zoe Chandra amadi academy asigi secretary ki Susila Su Sarviyaki Manipur maming lairaba business company ama oriba Thangzam Agro Industries liklagi lagliba sales ni tarani pan ge calendar nga liklagi brand ambassadors oriba Manipuri film gi actor Bala Hizam na release tawkre calendar form gi achamba thoramadu uri pokta laiba Robert Naurim studio asigi mapu Robert Masamak yauna Thangzam Agro Industries ki team corporate members singalone na pangthoki bani calendar form gi tanja lauraga Thangzam Agro Industries ki maikaidagi epapaujel pirapagalunena anoba sahina lakpada lamdam asida nungsi sanaba madi nungaya faba purapa oirisna haina liklagi brand ambassador Bala Hizam na Manipur miyamda paujelakli अनौब चहीना लापग इरोइनना थंगजम एग्रो इंडस्ट्रीना मयामदे याइफा पाउजल पिजरी लाकदौरिबा अनौब चही असि यामना नुंगाइबा याइफाबा चही म ओइरसनु अदुगा ngasi लिक्लागी कैलेंडर 2000 लाकदौरिबा 2018 गी लिक्लागी कैलेंडर ngasi रिलीज तौजरे Mumbai ki Lokhanwala Park te December mapan pangthoke ba national thaki Iowa India Beauty Presenter Manipur ki maut sinra sarviya ki ba tongan ba title sing lorak le hai title lorak kraba sing adudi Mr Iowa India 2017 ki category ki Mr Fashion Icon da Naurem Tony Maitai Miss Fashion Icon amasung Miss Best Smile da second runner up tarak labi Asarna Konsam Mistress Best Smile amadi Mistress Catwalk da first runner-up Tarakrabi Adafro Sylvia Mistress Talented amasung Mistress Fit Body da first runner-up Taraklabi Asakiran Mr Iowa India Merit Listening Taratareta Mr Talented amasung Best Creative Taraklaba Homen Mangsa Taba amasung Mr Iowa India Merit Listening Taratareta Mr Second runner-up amasung Mr Seriti Taraklaba Thangbi Klian Guitini Lemzeningai oraba title singa si phanglaba model singa si Imphal da haukiba August mapan da pangthokiba Iowa India Manipur 2017 da state level presenter title aur kraba singni Mumbai da participate tawbase 7th December 27th Mumbai Lakhanwala Park da moi event se moina event grand finale se held tawgibni after that luckily they have achieved all of them have achieved, especially for merit category ki su moi mari mak chatpani moi mari mak winner oirgala ai next plan haigadi we are going to do the next year in a bigger way and it will be much bigger than this one aduga we are already there we have already got the sponsors Singju Yokat Palup Sayolgi Miang Makhada Singju Festival Committee na Pawna Club Lai Kurim Seva Committee amadi Women's Development Organization Lamding Makha Laikai ga kusam naraga lakliba December kuni pandagina January nipan fawan bit tarani 20 subna Lamsang Assembly Constituency ki manungsana laiba Lamding Makha Laikai Lampakta Omlak Suba Singju Festival listening tarani pan pangthopada KCP People's War Group na thamlamba athing badu komthorpada festival asiki committee na silamada thagat pa phongdorakli loinena
ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯣꯜ ꯐꯣꯔꯝ ꯌꯥꯎꯅ ꯑꯇꯩ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯒꯤ ꯐꯣꯔꯝꯁꯤꯡꯁꯨ ꯊꯥꯕ ꯍꯧꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯥꯖꯦꯟ ꯇꯣꯏꯖꯥꯝꯕꯒꯤ प्ले ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯆꯍꯤ ꯑꯁꯤꯒꯤ ꯁꯥꯍꯤꯇ꯭य ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯜ 14ꯗ ꯄꯤꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯈꯪꯒꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯖꯦꯟ ꯇꯣꯏꯖꯥꯝꯕꯒꯤ प्ले ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯁꯤ ꯌꯥꯎꯔꯛꯄꯅꯤ꯫ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯒꯗꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯥꯛꯂꯤꯕ ꯆꯍꯤ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯌꯦꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ Rising Sun Club Thongjugi 35rak suba Foundation Day gi thoram ngasi pangthokre. Thoram asi Thongju Waikhom Khongnangda leiba club asigi ground da pangthokibani. Foundation Day gi thoram adda Thongju Patu Gram Panchayat ki miyoi sing club amasung mafam adugi miyam su saruyaki. Numid asiga mari lenana ngasi numidang isai nomai gi thoram su pangthokle. Manipur gi matam amagi darwa memba oiramba Sursambu district ki Kokadham khulgi khulakpu oiramba miyamna Kokadhan tomba haina khangnaba saknaraba di langlilungna laikhidabagi yankhi tarurak suba ningsing thoram Kawi Cultural Research Institute na sinduna ngarang institute asida pangthokri haina institute asina sirlamada khangalakli Kawi dharamagi chanabi matung ina laikhidrabagi mongfamda yupan thaduna madi laikhidrabagi saktamda laikatuna ikai khonabas utki hairi hauji ngasinomagi basanabagi pau All India Football Federation ngi makada Manipur yumbu oiduna ngasi Komala Park Main Stadium sana ki ba Hero I League ki saruk ama oiniba under 15 I League Championship ta Aizawl FC mai pakre Championship asagi ngasi ayuk sana ki league match aduda Aizawl FC na FC Imphal City bu Panjal mari amada mai thiba piba ngamki Sathriba Football League asigi champion oibagi asa sauna lairiba Aizawl FC ki sanaroi Lal Ing Lianana match asigi konipan masong pamatu suba men sengda Panjal ani aduga R Lal Road Kimana amasung Lal Phemika amasung match asigi kuntramari yankhayum doi suba men sengda Panjal amam san kibani Championship asida mighty horaba FC Imphal City ki amata ngairaba Panjal aduna match ki marfnipan suba minita E Santos Kumana penalty da san kibani Sathariba Football Championship asida FC Imphal City NRL Football Academy Aizawl FC amadi Neroka FC sangak fam nasar yari ngasi nongtel sanagada Football League asigi aroba match da NRL Football Academy amasung Neroka FC sangak fam anina lamba taunaki Ahanba YGC Cup under 14 boys day and night for a side soccer tournament Reso Kongba Kuno MBFC team ek awamasung BL MEC Usekon Kuno mai pakre ngasi sanagi soccer tournament asigi ahan black match ta Reso Kongba Kuno gi nupama sa sanaroi Y Taisa na match asigi tarama pansum minute san kheba matangai ba Panjal aduna YCNB FC Kongba nong thomam laikai ba Panjal amasino da maite ba pibangam ki sathari ba soccer tournament asigi ngasi sanagi ba anisuba lektana MBFC team ek wagi nupama sa sanaroi nung Thongambana match ke tarama suba minute san khema matangari ba Panjal aduna OCFC Khongman Mangzilbu Panjal amasino da maithe ba pibangam ki loinana ahum sub lektana YGC team C Kongba Khetilekai match sanaba lakhidabadagi PL MEC Usekon Khunongna wa over phangmangam ki Youth Guidance Club Kongba Khetilekai na sin club asik sanabongda thas ke taratri taki pang thupa hokiba soccer tournament asik team taran taruk na group mari thokna khaidok na saru yare hayeno thel soccer tournament asik quarter final match sing sanagane Uripok Laisram Laikai dagi Manipur Weightlifting Association gi hanagi Secretary L Momon Singana ikang khong da laikidabada Haukiba December tarani thuida laikidabada Manipur Weightlifting Association na sirulamada awaba phungdorakle loinana laikidabagi thawai na ingna sikna lainabagi damakta association na sinamini nitumin leptuna awaba phungdokre hairi New Delhi da mathang saigi January tang 13 dagi February tang 9 faba pangthokadoriba Khelo India School Games saru yagadoriba Manipur team gi damak Youth Affairs and Sports Manipur gi Assistant Director T Thauba Singhabo Sibdi Mission ona khalle Sibdi Mission ona khallaba Thauba si National Champion swimmer ama oibadanatana ing kumjali singama chamapan marifu gi Asian Swimming Mitta silver medal lawrakiba amasung Commonwealth Games amasung Asian Games asu saru yakiba Miwini
ngarang December kungi nungtil pung ahumakai taba matamda Manipur Olympic Association gi oiba emergency mi phama makol Kumalang Park Sports Complex ta laiba association asiki conference hall da pang thokri haina sirla mada khangalak li loinena mi phama du da hoki ba December 32 da Manipur Olympic Association gi hana gi joint secretary oirama uripok live stream lai kai dagi El Momon Singhana ikang khong da laikidabada awaba so phong dokri haina phong dorakli Kunithoi suba Wai Nilamani Memorial Open Seas Tournament ki ngasi manga suba round sanaba loikre thasi ki tang tara trita ki singjamai thongam laikai top direct laiba community hall sanaba hokiba chess tournament asigi ngasi manga suba round sanaba loikibada ke Sanjoy and Santi Kumar amadi ke Merana point mari makai phanglaga sathariba tournament asigi mangjil thaba ngamba sanaroi amam oiba ngamki sathariba chess tournament asida ait somokanta oning them HD amasung Y Pritamna point mari phanglaga matung inari Manipur Chess Association mi makada Singjamai Chess Club na sinduna sathariba tournament asida saru yariba sanaro yankritare ki manungda nupamasa sanaro ama yauna rated player column doina saru yari thasi ki kunmari fawa sathagadaba tournament asida switch round taret sanaduna tournament asigi athoyen tanare hayeng sathariba chess tournament asigi taruk suba round sanaragani Manipur Chess Association mi makada Singjamai Chess Club Singjamai na sinduna Singjamai thongam laikai top direct laiba community hall sathariba chess tournament asida tongan ba sanaroi kayana saru yari hauze aroibada moroba pamana pizari Framework Agreement yauriba wafam sing khangan bamasung warosin purakpada Manipur laingak ta hana tadana madamani haina opposition amasung ruling party na matoni yanakre Assembly mi fam gi wahang pa hungi matamda MLA Joy Kishan amasung Minister Thongam Biswajit Anina yamna kan awai kum tongnakre Nungju thalak pingine tongan material ki toraban sing laingang angama thakta semjin lagani haina Minister Let Pau Hawkip na Assembly mi famda thajaba pikre amasung lamdam asida tangdu laitaba amasung nungsi sanaba potna magidamakta wai nungseng sinthaluk na sing amasung tampa ki mapun singda campaign sa thagadawi